Minister Narendra Modi na matam sangna chayen aduna lakliba haukiba ing lising aniga kungi September 13 pass tawduna ek on khraba farm law ahum asi chana halaroi haina lauthokre. Haukiba pung kunmari asida Manipur da mioi yankai taret nauna COVID-19 positive oikre laina asina maram oiduna mioi ahum laikidre. Imphal East District ke Manung Chanba Kairang Muslim Mayai Lekai da Laiba Yum Amagi Thongal da Sakhang Daba Singna Bom Ama Pokai Hankre Laibak Fabadagi Asoka Pandi Yahodre Haire Amade Chaukhat Pakhunai Ama Sagat Pada Apun Bagi Pangkal Mathau Tai Haina Ngasi Chief Minister N Birena Phongdokre Miyamna government na piba COVID-19 ki SOP sing ningtinagak na chatuna chathokpa matamda maksu piba sanitizer sizinaba khutsa sing na toina hambiba amasung foot taruk ki distance ngak na chatpa haiba chatna kanglon sing asi tunginduna COVID-19 dage ngakthok minase loinana chahi tarani pangi mathakta laiba mioi singna COVID-19 vaccine soidana kapthokpiu PONYTV gi numidangi pau pining tabirif singbu taram nokchere hauzik pau sandok na pizare Ngasi Prime Minister Narendra Modi na matam sangna chayen aduna lakliba haukiba Englising aniga kungi September 13 pass tawduna ek on khraba farm law ahum asi chana halaroi haina lauthokre Firep asi Uttar Pradesh amasung Punjab ta pangthokadaba mikhalgi mangoinana lauthorakpani Laumi gi ek asi pass tawduna government na ek onthokibagi mayokta laibak sinba thungna maru oina Punjab amasung Haryana da laumi singna akanba khongjang chathaduna lakhibani Ngasi laibak asigi miyamna wangangladuna PM Modi na haike government na farm law ahum asi cancel taunanaba wareb laure law ahum asi handok nabagi oiba thabak thauram asi tha asigi loisilakpada haugadawriba parliament mifamda loisingani hainasu Modi na phongdokre khongjang sangsiliba laumi singna haujikti yumyumda handuna anoba punsi marel ama haunanabasu Modi na appeal tawkre Center na farm law ahum handok naba wareb laukraba matungda ngasi Communist Party of India Marxist ki Manipur State Secretariat na ngasi laumi singi itihasik oiraba khongjang asibu ikai khumnaba utli haikre samayukta Kishan Mocha gi lamjing laptak makhada chathakiba laumi singi khongjang asi ikai khumnajai haina CPIM na cherol amada haire farm law ahum asigi mayokta chathakiba khongjang aduda laumi chatret kayankhai Hena Thawaina Pontha Piki Hainasu Cherol Aduna Palle Haukiba Pung Kunmari Asida Manipur da mioi yankhai taret nauna COVID-19 positive oikre laina asina maram oiduna mioi ahum laikidre pungfam asida sample punna listing amaga chatret humfutaraga nipan test tawbada hariba casing ase confirm tawkhibani haina COVID-19 command control room na phongdokre positivity rate asi chada ahum dasmik ani yauke Hairiba pungfam asida mioi kun COVID ge fagalaktuna discharge tawkre COVID-19 command control room dege thadorakpa cherol amana haire hauzik state asige COVID-19 case masing asi lakh ama lising kunmari chatret ka yankhai taret yaure loinana sikhiba masingna lising amaga chamapan yankhai mapan ni ngasi ayuk anganba pungmari khara helap Pamatamda Imphal East District ki Manung Chanba Kairang Muslim Mayai Lekai da Laiba MD Tolen Kauba mioi amagi yumgi thongalda sakhang daba singna bomama pokai hankre laibak fabadagi asok apandi yahodre hairi thaudok asi kanana karigidamak thokhan khibano haibasi hauzik fawbagi oina chapchana khangba ngamdre thaudok asiga mari lainana haingang PS na case ama paikhatuna chenaba mioi sing fagatnanaba thabak paikhatpa hokre haire Chaukhat Pakhunai ama Senggot Pada Apun Bagi Pangal Mathau Tai Haina Ngasi Chief Minister N Birena Phongdokre
Imphal Hotel gi Sangai Hall da Sky Hospital na sinduna Chief Minister gi Haksel gi tengbang CMHT amadi Ayushman Bharat PMJ gi makhada lamdam asigi heart patient sing chahi ahum chupna layeng lakpagi nungaiba phongdokpagi thauram amada CM na wafam ase phongdokhibani thauram aduda MLA amadi CM gi Health Advisor S Ranjan amasung Sky Hospital gi Chairman Dr. L Syam Kishore su saru yakhre Chief Minister N Birena haiki paisa lairabasu Dr. Laidrabadi layeng pathap chathaba yaroi chawkhat pa khunai amagi saklon sagatpada Haksel gi lamda chawkhat hanba yamna mathau tai lamdam masigi miyam gi ana layeng da kharada oirabasu tengbang pinanaba pandamda CMHT gi wakhalon asi puthokhibani masida nattana chahi ahumlom asida Sky Hospital na CMHT amadi PMG gi makhada lamdam asigi punna mioi chaniga humfutarukta heart ki layeng mai pakna chathakre tabada apen bafawi laingak asina hospital da chatpa ngamjadaba singi yengduna health for all scheme na chingbasu hodokre miyam hupna honaduna lamdam asi chawkhatpa maikaida purakna naba thaudang longminasi hainasu CM na phongdokre Lak manga ki scheme free the laying na bi scheme maga mana hogdo pirakna tor kanda bharat ki crore samga kuntra laiba sibu mana sigi manung da eligible to ba sec da ta da yobu singu mana free the lak manga ki laying na bi ka to biri ba madugi laying ba kana ba Manipur da more than 3 lakhs peoples hen phange music card pai ba da lak humul sing bhumu yogre seme sti da lak mari ma khai hela Ana sumaina torkanda loina nagada mate ana ko khara dugi mateng pang wai narak bu kanda haibuni hospitalize torkanda waza bamayum ka yolaga layeng budo tolob le jab khara do ka pencil card ro bandhan thamga layeng budo madu togna bu ye di chumna gi system ama yapagi wana duga mainly doctors singna nurses singna hospital le biri mayam singna to wiri bani Ngasigi thauram aduda Sky Hospital gi Chairman Dr. L Syam Kishore na haikre UK da mahak chahi 15 rom lairure adubu nungaiba punsi marel thadoktuna lamdam asida full fledged oiba heart ki hospital ama lingkhatuna miyam gi seba taunanaba pandamda lamdam asida halakpani miyam gi yengduna lengakna lemna ana layengi mateng piriba asi yengduna Chief Minister bu yamna thagatningai ni haina Dr. L Syam Kishore na phongdokladuna makhatana lamdam asigi miyam gi damak leptana tengbang pinanaba honakhigani haike Regional Institute of Medical Science RIMS ki chahi yankhai farakpagi Golden Jubilee ga mari lainana RIMS ki Jubilee Hall da continue medical education on doctor patient relationship haiba thimda Medical Society RIMS Imphal na sinduna khana nainabagi thauram ama pangthokre ngasigi thauram aduda chairperson oina Professor NG Indrakumar Singh Professor A Barindra Sharma Professor Santa Naurem Speaker oina Dr. Indrajit Agarwal Jangaulen Haukip Dr. Purnendo Roy na Sarugyakhe RIMS ki Director Professor A Santa Singh na haike Mahiroi Singh amadi Oza Singh gi marakta henna bhap tanaba puraknanaba loinana patient Singh amadi Dr. Singh gi marakta pauningthina phaunan hanana bagi pandamda ngasigi thauram asi pangthokpani patient Singh amadi Dr. Singh gi marakta communication gap leibadagi hek khatna chainaba pamdaba thodok thokpa lei Dr. Singh nasu yariba makai patient Singh da phajana treat tawbiba changi loinana patient Singh nasu Dr. Singh na kathok liba Singh asi ubiba changi haike ngasigi thauram aduda maming chatlaba Dr. Kayaga Mahiroi Singha interaction chu taunakhe Doctor ga patient ga relationship hanabagi damakta su yam ngangi aduna professional oiba sing de yam ngangi akhoi rom dagi doctor rom gi site gi professionalism yam jawa da bani aduga patient da su akoi communication ge yam loibase kamaina doctor na patient da communicate to ga de skills si su tambagi su anobo technology animakin se communicate doctor na communicate phasana to hog da bama aman patient party na su kari situation ne jo khang bangam da badu adugin adune maru aini paugi marak thana attend break ama
Tapta Institute of Fusion Music Taiphumgi Makhada Taptagi Sei Khaktada Yumpham Oiba The Voice of Taiphum Haina Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sogli Singaniga Kungamathoi Irai Numittagi Pangthokpa Hauseragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung sava singdi Free the Isai Semba record changba amadi Tapta musical concert ta rotation 9 sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau for you organized by Tapta Ven Music and Tapta Fan Club. Break matungda taram nokcheri miyamna PONYTV gi pau amasung program MCTV GTPL gi channel number 988 ta fangbigani makhataba pau bizari All Tribal Student Union Manipur at Sumna November kunda district singda kauriba pungkun marigi ban asi Kuki Student Union Tengnopal na sagotkani hairi Hill Areas Committee na recommend tauba the Manipur Hill Area Autonomous District Council Bill Englishing aniga kunmathoiga mari lainana state government na utliba thawong yaningdaba phungdokpa oina ban asi kaubani hairi Amaromda All Tribal Student Union at Sumna ADC Bill Englishing aniga kunmathoiga mari lainana November kulda Hill District singda kauriba pungkun marigi total shutdown asi saugatloi haina ngasi Joint Tribe Student Union Jatsuna phongdokre miyamna ban manungda thengnagadaba awaba sing adu yengduna Jatsuna warep asi lobani haina union asigi cherol amana haire India gi saknai rabi footballer oinam bembem na India gi football gi taibangda khwaidagi wangba Padma Shri Award fanglakpabu nungaiba phongdokpa oina mahakpu taramna okpagi thoram ama ngasi wangkhai SC gi intending candidate Arun Kumar Thangjamna sinduna Chingmairom da leiba mahakki yumda pangthokre ngasi gi thoram aduga mari leinana Arun Kumar na haiki India gi football bu malem gi mafam kayada pukhatna naba hotnabada bembemna lauriba thaudang aduki matik chawi mahakna nupigi football sanaroi kayabu yokhatpada natana lamdam asigi sanaroi kayabu achoba mateng panglakani haina Arunna phongdokhe ngasigi thoram adugi manungchanna mioi chaniga nifuda PMJ su yanthokhe si akoigi Manipur football da maroina nupi football chawkhan wanabada nupi player me ama puthoi si ko be memogi ayeng makhadani Beme moina thawai yaudana moina kathogi ba changduna ni ngasi Manipur na ngasi koi India gi national level da koi Manipur sanaroi nupi me ama thoktana ngasi koi mingchat puri si beme mogi contribution yaudra disi ma sanaroi sing ngasi puthok si koi wagani adra moina sanaroi sing da su motivation piba moida su duga mathakta moida su hejariba technique sing ngasi tak thok pirakanda ngang sing ngasi koi same mane sumai tawduna magi contribution si matik football haiba chawkana ba India gi level da India na international level da sanana bahona bada adugi matik contribution level da ngasi Bharat Sarkar na sakang birakanda Padma Shri Award kana bemem da piri si Bharat Ratna Indira Gandhi ge chamagamari suba mapok kumon palan ngasi Manipur Pradesh Congress Committee MPCC na sinduna BT Rotalaiba Congress Bhavanda pangthokre Party ki President N Loken Singh CLP Luchingba Okram Ibobi CWC member Gaikhangam amadi party ki member singna India gi ihan hanba nupi Prime Minister Indira Gandhi ge photo da hailai katuna ikai khumnaba utkre thawramaduga aduda Okram Ibobi Singna haikre India gi Prime Minister Oirambi Indira Gandhi asi malem gi khwaidagi hena thauna phabi Luchingbi Singhi maraktagi amani Mareibak Mazati bu yamna nungsijaba ga loinana Prime Minister Oiringaida Bharat ki apunbagi saktam ngak nanaba honabada thawai phauba thakiba misak amani haina Ibobina phongdokhe Indira Gandhi na Lairingaida amasung Laikhidraba matungda hairamba wafam sing party asina matam pumbada ningsingduna lay Congress ki karmi khudingmakna hojik mangda tariba mahakna pamjaramba thabak sing asina Bharat ki apunbagi saktam ngaktuna secularism amadi democracy kananaba honaba haibasi party asigi mathauni Indira na pamjaramba sing asi thabak oina
ontoklaba matam aduda mahakpu ikai khumnaba amasung tawbimal khangba utpa oigani haina ibobina phongdokhe tare maha asi aina ninghin jabada bharat ki nupi ne ihan hanba bharat ka prime minister Sri Indira ji ne ihan hanbani ma ki mapa mapu haktak tagi ahan ba bharat ki ningkha tamaba laibak ki ihan hanba prime minister oibirambi viramba pandit Jawaharlal Nehru gi masanupi amna matik saba prithvi punamona prithvi gi lusingba kayana ma si recognize tawraba adugumba akhanaba sapnairaba leader amani maram masina akoi congress karmi akoi khudimangna hauji akoina akoigi mangda targa akoina tawgudaba thabaksi karino haibabu mahakna pamjaramba Indirajina pamjaramba Bharat ki apunba ngaknaba honaba Bharata equality aduga secularism ngaknaba honaba democracy kannanaba honaba haibsi Congress karmi koi punamaki thawmi Wangkhai AC da aranba thausil kaya chatharamba leiba maramna AC asige miyamna fagadaba kanaba kaya fangdana leirambani haina ngasi AC asige MLA Yumkham Irabotna phongdokhre ngasi AC asige tongan ba mafam singdagi lakpa ningol singbu chakaubagi thauram amada Irabotna wafam ase phongdokhebani MLA gi yumda pangthokpa chakobagi thauram aduda BJP Manipur Pradesh ki Vice President M Nimbas General Secretary P Pemananda amasung Wangkhai Mandal gi Secretary Ramani su sarugyakhi anirak suba oina pangthokpa chakobagi thauram aduda Ward number 23 gi manungda leiba ningol lising ani romda angamba khudol piduna punna chak chaminakhe Thauram aduda MLA Y Irabotna haiki AC asige ward singda leiba ningol sing tangkak naina chakoduna angamba khudol pibani masina ningol singa hena nungsinaba amadi hena naknaba mari sengatpa ngamgani ngasigi thauram asige manungchanna ana ayek thoklakpada layengbada mateng oigadawriba CMHT amadi PMJ gi card sing sakhe Irabotna haike Rasniti Karino Khangdaba Miyoi Singna Kendra asi Fibam Chadaba Mawong Amada Thambirame Masina Kendra asigi Miyamgi Fangadaba Kanaba Kaya Fangdana Lairakpani Lakadawriba Mekhal asidasu Miyamna Nungsibiduna Miyamgi Seba Makhatana Tauba Ngamba Pinabiu Haina Irabotna Phongdokhe Prime Minister ki tembang ki makhara koi ward number 2 Aku lang tang tara jada nimol sabu ki ba nang jaga ki wada aku ka yang kai manga ward number 2 gani thoi sonai kai wang kai khono habis ada New Lambalan ni chimba jaga sini sari jaga sini da ka kun gitaret amasung ward number 2 go humdoi aku ni jaga se mesi bise Sigi jaga de yang khai nipan amade ward number 2 taro ozigi leriba turel wang tando rakanda kanan bank jome bina ragalong namtulon kai twinam dulalen simarong mamang maning simarong romai Paugi marakthana break amaga amug lominase Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi Break matungda taram nokchere makhataba pau pizari Imphal gi Tidim Road talaiba Tata Motors ki office ta Tata Motors na puthokpa khwaidagi faba gari oiriba Tata Punch launch tawkhre gari asi yamna mapangal kanbaga loinana masida Manipur gi lam asiga yamna chanaba thau chadaba tongan ba feature kaya su yauri
Tata Panchadu Manipur gi saknairaba badminton sanaroi Mairaba Luangna Maikum Hangdoktuna launch tauke. Ngasi Jiribam District ki Uchatol da Leiba District Hospital da Cooperative Social Responsibility CSR activities ki Thauramgi Saruk ama oina Punjab National Bank Jiribam branch na sinduna medical equipment sing District Hospital da khutsinakre Jiribam Deputy Commissioner W Malenganba Chenglei IAS na Thauram aduga mari lainana wangang laduna haiki Jiribam District ki hospital ase improvement taunana ba kanna honari loinana PNV na CSR gi mathau taba khutsu khulai kaya mateng panglakpasi nungai ba poke Punjab National Bank Imphal Circle gi head Manish Deb Barma Additional Deputy Commissioner James Hang Singh MCS Chief Medical Officer CMO Dr. Il Okendro Singh amadi Punjab National Bank ki Chief Manager S. Steven Aimolna Thauram aduda sarugya ke. Tengnopal gi Chief Medical Officer CMO gi miding makhada PIC Moregi Medical Officer in charge KA Santikumar na luchingduna angang singda pulse polio hidaka pa amasung pithakpagi thauram ngasi mapungfana chathakre. PIC Moregi Asa Singhi Kuthangda Moregi Tongan ba mafam singdagi mama oibi singna purakpa angang sing polio hidak kapke amasung hidak pithake Myanmar gi tamu manung dagisu mama oibi singna macha sing puraktuna angang masa fana thamnanaba immunization ga mari lainaba hidak kapke amasung pithake makhata na immunization gi manung channa angang sing hidak kapa amasung pithakpagi thabak chathagi gani haire Hauzik Aroibada Maroiba Pau Amukhana Ngasi Prime Minister Narendra Modi na matam sangna chayan aduna lakliba hokhiba Englising aniga kungi September 13 pass tauduna ek on khraba farm law ahum asi chana halaroi haina lauthokre Haukiba pung kunmari asida Manipurda miyoi yankai taret nauna COVID-19 positive oikre laina asina maram oiduna miyoi ahum laikhidre. Imphal East District ki Manungchanba Kairang Muslim Mayai Lekai da Laiba Yum Amagi Thongal da Sakang Dabasing na bom ama pokai hangre Laibak Fabadagi Asok Apandi Yahodre Haire. Amadi Chakhat Pakunay ama sagat pada apun bagi panggal mathaw tay haina ngasi Chief Minister N. Birena Fongdokre. PONYTV gi numidang gi pau mining tabire basingbo kainana bayatang nizari.